ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯤ ꯈꯔ ꯂꯩꯔꯒꯗꯤ ꯃꯈꯣꯏꯁꯨ political power ꯁꯨꯝ ꯄꯥꯝꯃꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ representation ꯑꯩꯈꯣꯏ democracyꯗ ꯃꯈꯣꯏꯒꯤ ꯀꯨꯀꯤꯖꯣꯒꯤ MLA ꯃꯁꯤꯡꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯍꯦꯟꯒꯠꯂꯛꯑꯦꯅ ꯈꯕꯔꯗ ꯀꯌꯥ ꯏꯅꯈ꯭ꯔꯦꯗꯅꯀꯣ ꯃꯁꯤ is all because of the migration because of the number ꯅꯦ ꯍꯥꯏꯔꯤꯕꯀꯣ ꯑꯗꯒꯤ ꯁꯤꯗ ꯅꯠꯇꯕ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅ ꯃꯣꯏꯒꯤ separate administration ꯄꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛ ꯇꯥꯜꯂꯛꯏꯕꯅꯤ ꯑꯩꯈꯣꯏ ꯃꯁꯤꯡꯁꯤ ꯈꯔ ꯌꯥꯝꯃꯛꯑꯒꯗꯤ ꯃꯁꯤꯡꯁꯤ ꯁꯄꯣꯖ ꯃꯣꯏ ꯂꯩꯁꯤ ꯂꯥꯛ 3-4ꯅꯤ ꯀꯔꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯑꯃꯨꯛ justify ꯇꯧꯔꯒꯗꯤ ꯂꯥꯗꯥꯛꯇ ꯃꯤ ꯂꯥꯛ 3 ꯂꯩꯕꯅ statehood ꯇꯥꯟꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯛ 4-5 ꯂꯩꯕ ꯀꯨꯀꯤꯁꯤꯡꯁꯤꯗꯤ ꯀꯩꯗꯧꯕꯤ ꯇꯥꯟꯕ ꯌꯥꯔꯣꯏ ꯀꯥꯏꯅ justify ꯇꯧꯔꯛꯀꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯨꯅ politically ꯃꯁꯤꯗ imbalance ꯂꯩꯕ disturbance ꯑꯃ ꯂꯥꯛꯅꯕꯒꯤ ꯃꯔꯝꯗꯤ ꯑꯗꯨꯝ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯒ second ꯑꯣꯏꯕ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ economic ꯀꯩꯅꯣꯁꯤꯗ impactꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯊꯕꯛ ꯁꯔꯀꯥꯔꯒꯤ ꯂꯩꯕ ꯊꯕꯛ 100 ꯂꯩꯔꯦꯅ ꯈꯜꯂꯁꯦ ꯑꯩꯈꯣꯏ ꯃꯄꯥꯟꯒꯤ ꯃꯤꯗꯣ ꯂꯥꯛꯇꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯂꯩꯕ ꯂꯣꯀꯦꯜꯒꯤ ꯂꯩꯕ ꯃꯤꯁꯤꯡ indigenous ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯃꯗꯨ ꯀꯝꯄꯤꯠ ꯇꯧꯕ ꯃꯇꯝꯗ ꯍꯦꯟꯅ ꯂꯥꯏꯅ ꯊꯣꯛꯏ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ 100ꯁꯤ ꯃꯊꯛꯇ ꯑꯇꯣꯞꯄ 100 ꯑꯃꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯀꯝꯄꯤꯠ ꯇꯧꯔꯗꯤ ꯃꯤ 200ꯅ ꯀꯝꯄꯤꯠ ꯇꯧꯔꯛꯀꯗꯣꯏꯅꯤ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕꯗꯣ ꯃꯈꯣꯏꯅ ꯃꯨꯟꯈꯤ ꯍꯥꯏꯔꯦꯕꯀꯣ